Ngasi Numidang Athengba Faobada BJP ki ticket Soidana Laothokadouri BJP ki sitting MLA khara ticket piraktaba yana leide tangkak ani thokna haibade mathang February thagi 28 amasung March 3da pangthokodori batara gani thoi suba Manipur general election asigi oina Bharatiya Janata Party BJP ki mirep oigadaba singi maming ngasi numidang wairam Faobada lauthokhidre adubo ngasi numidang pung taraga ni thoi phawbugi manungda BJP ki ticket sungsoi soidana lauthoklaba yai haina pause asina phangba paugi matungina haire yamna ngakpa thawong amana Imphal gi nitai part su thekta lariba BJP ki thambal sanglen ase BJP ki ticket lauthoklakpa matamda pamdaba hingsa gi thogdok thoroktuna amanga ta thogalaba yabagi thajaba leibadage khulai paiba security sing chayom sana ngak senbagi thabak paikhat pa hauramkhe loinana thambal sanglen gi mamang thangba sarukta yoli tara makol pareng sana thamduna mi changba yadana ba thabak paikhatlamkhe adubu numidang wairamdagi hauna yoli tara makon sing adu BJP gi thambal sanglen gi complex manungda singsinduna thamkhre loinana security sayom sanangak selamba dusu numidang wairamde aduki matik masing hanthakre ticket laukthokpa matamda hingsa thoroktuna mahau langpok thoroklabade mangjaunana mai kanana bagi thabak paikhatnaba Manipur Fire Service ke maikaidagi water cannon na chingba thamlamba dusu laukthokre pawasina hai ngasi numidang pung taraga ni thoigi mamangda BJP ki ticket laukthokpagi thabak chatharaba yai loinana ticket laukthokpa sida assembly kendra hompugi oina amukta da laukthokna basu sem sare haiba pau tare ticket laukthokpa sida BJP ki sitting MLA ahum ticket piraktaba yabagi thajaba yamna nakna lei hojik Faobada nupi nipan lomna BJP ki ticket ta mikhal thengnagi haiduna ticket tharakpa lei makoi sing asigi manungda nupi ahumda sungsoi soidana BJP ki ticket pirakpa yabagi thajaba lei haire BJP gi oina kendra hompuda BJP ki ticket ta mirep oina na batanariba intending candidate sing asigi performance haibade sungsoi soidana vote kagani haibagi achet pa thajaba leiba miyoi singda ticket pibagi thabak chathagane ngarang phawbugi manungda BJP ki ticket laukthongna basem saraba matungda BJP ki center gi lusing basingna ayaba piraktabadagi laukthokidabani haire Bengali da phongliba pausi sing kumja 2023 gi January saisat taraga manga dagi mitai mayekna onthokpada yana khre Bengali mayek ta phongliba pausi sing kumja 2023 gi January saisat kulhumdoi dagi mitai mayekna onthokna ba yana khre loinana aikhoi gi irol iek chaukhana ba hotna ba sida tangai fadana lokhat pa yaba khongthang pumnamak monitoring committee mitai mayek implementation na lokhat pa haina su yana khre haina committee asigi cherol amana haire cherol asina hai milalge maruoiba thaupuba sing amju amasung EGM ge mihut sing amasung advisor singna saruk yaduna Manipur Press Club ke hall da amju gi president wangkhemcha samjaina preside tawduna pangthokiba mifam aduna iek irol chaukhut hanana ba taret tara thokna khanaraba matungda hana lepna khiba chaliba kumja 2022 ge February ge chaichat manga dagi Manipur da phongliba pause singda sisinariba Bengali mayak sing mitai mayak na sindok pa haibadu COVID-19 ki pandemic na maram oiduna tangai fadana laukhattaba yadaba thabak sing pangthokpa ngamkhidabage nungaitaba mifam adu da puthokna khe adum oinamak honaba yaba pumnama committee na mari lenaba singa tathok tasin tawraga kumja 2023 ki January taraga manga dagi de Bengali mayak ki mahut mitai mayak na sindokna ba mifam da saruk yakhiba singna yana khe lakliba kumja 2023 ki January taraga manga dagi Bengali mayak pumnamak mitai mayak na khangon onbada laigadaba khudong chadaba sing mifam aduda puthoktuna khanakhibaga loinana lakliba February ki chaichat amadagi Bengali mayak na phongba pause singda soidana mitai mayak ki saruk sing hapa haubaga loinana khara leptana hengatpa amade hanadagi mitai mayak ki saruk sing yauraba pause singnasu hana yauriba sing adudagi khara leptana hengatpa haina mifam aduda yanakhibaga loinana irol ieke khanbiduna wafam sing ase thabak oina paikhat pinaba media housing da haijaba haina yanakhi haire cherol asina hai mathangi chahi gi January thadage Bengali mayak sing mitai mayak ta ongadaba asiga mari leinana ningthijana sisinaba yagadaba mitai mayak develop taunaba mathau taba thabak sing pokna pham pause gi SIS Gautam amade Milal ge General Secretary Huirem loikhom bada sinaba haina mifam aduna yanakhi haire media housing na sumaru oina Bengali mayak na phongliba pause singna lakliba February hobadage mitai mayak na ongadaba matam ge countdown pause da phongba haina
ꯃꯤꯐꯝ ꯑꯗꯨꯅ ꯌꯥꯅꯈꯤꯕꯒ ꯂꯣꯏꯅꯅ ꯋꯥꯐꯝ ꯑꯁꯤ ꯊꯕꯛ ꯑꯣꯏꯅ ꯂꯧꯈꯠꯄꯤꯅꯕ ꯃꯤꯗꯤꯌꯥ ꯍꯥꯎꯁꯁꯤꯡꯗ ꯍꯥꯏꯖꯕ ꯍꯥꯏꯅ ꯌꯥꯅꯈꯤ꯫ ꯃꯤꯌꯥꯝꯅ ꯃꯤꯇꯩ ꯃꯌꯦꯛ ꯈꯪꯍꯟꯅꯅꯕ ꯑꯃꯗꯤ ꯍꯩꯍꯟꯅꯅꯕ ꯃꯤꯂꯥꯜꯅ ꯃꯇꯝ ꯁꯥꯡꯅ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯈꯥ ꯇꯥꯅ ꯄꯥꯏꯈꯠꯄ ꯍꯥꯏꯅ ꯌꯥꯅꯈꯤꯕꯒ ꯂꯣꯏꯅꯅ ꯋꯥꯐꯝ ꯑꯁꯤ ꯆꯞ ꯆꯥꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯃꯤꯂꯥꯜꯗ ꯍꯥꯏꯖꯕ ꯍꯥꯏꯅ ꯌꯥꯅꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯅ ꯀꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ ꯍꯨꯏꯔꯦꯝ ꯂꯥꯏꯈꯣꯝꯕꯅ ꯃꯈꯥ ꯇꯥꯅ ꯀꯟꯚꯦꯅꯔ ꯑꯣꯏꯅ ꯊꯕꯛ ꯄꯨꯕꯗꯁꯨ ꯌꯥꯅꯈꯤ ꯍꯥꯏꯔꯤ꯫ ꯅꯨꯄꯥ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯇꯥꯗꯨꯅ ꯂꯩ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯊꯧꯕꯥꯜꯗꯒꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯇꯥꯕ ꯂꯝꯕꯤ ꯃꯤꯌꯥꯝꯅ MI ꯔꯣꯗ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯊꯧꯕꯥꯜ ꯃꯣꯏꯖꯤꯡ ꯌꯧꯔꯝꯗꯥꯏ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯑꯁꯤꯕ ꯅꯨꯄꯥꯒꯤ ꯍꯛꯆꯥꯡ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯝꯕꯤ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯑꯁꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯕꯨꯛꯇ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯗꯥꯛꯐꯝ ꯀꯌꯥꯃꯔꯨꯝ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯁꯥꯝꯇꯨꯒꯤ ꯇꯨꯄꯤ ꯑꯃ ꯂꯣꯏꯅꯅ ꯃꯤꯇꯔ 10 ꯆꯠꯂꯒ ꯁꯤꯡ ꯑꯈꯥꯏꯕ ꯃꯆꯦꯠ ꯑꯃꯁꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯄꯨꯂꯤꯁꯇ ꯄꯤꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯔꯇꯟ ꯀꯨꯃꯥꯔ ꯑꯄꯅꯥ ꯗꯜ ꯑꯦꯁꯇ ꯌꯥꯎꯈ꯭ꯔꯦ꯫ BJPꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯂꯥꯂꯣꯡ ꯑꯣꯏꯅ ꯀꯪꯒ꯭ꯔꯦꯁꯅ ꯄ꯭ꯔꯤ ꯄꯣꯜ ꯑꯦꯂꯥꯏꯟꯁ ꯁꯦꯝꯈꯤꯕꯒ ꯂꯣꯏꯅꯅ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯤꯔꯦꯞ ꯊꯥꯗꯣꯛꯇꯅ CPIꯒꯤ ꯃꯤꯔꯦꯞꯇ ꯁꯧꯒꯠꯅꯕ ꯋꯥꯔꯦꯞ ꯂꯧꯔꯛꯄꯗꯒꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯇꯤꯀꯦꯠꯇ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯗ ꯃꯤꯈꯜ ꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯔꯝꯕ ꯔꯇꯟ ꯀꯨꯃꯥꯔ ꯉꯁꯤ ꯑꯄꯅꯥ ꯗꯜ ꯑꯦꯁꯇ ꯌꯥꯎꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯪꯂꯥ ꯁꯪꯒꯣꯝꯁꯪꯗ ꯂꯩꯕ ꯔꯇꯟ ꯀꯨꯃꯥꯔꯒꯤ ꯌꯨꯝꯗ ꯄꯥꯎꯃꯤꯁꯤꯡꯒ ꯑꯈꯟꯅꯅ ꯎꯅꯕꯗ ꯃꯍꯥꯛꯅ ꯍꯥꯏ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯖꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯤꯔꯦꯞ ꯊꯥꯗꯣꯛꯂꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯔꯦꯞ ꯂꯧꯔꯛꯄꯗ ꯑꯉꯛꯄ ꯐꯥꯎꯏ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯤꯡꯒꯤ ꯈꯜꯂꯒ ꯃꯤꯈꯜ ꯑꯁꯤ ꯊꯦꯡꯅꯅꯕ ꯐꯤꯔꯦꯞ ꯂꯧꯔꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯊꯣꯡꯖꯨ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯦꯁꯣꯖꯤꯠ ꯁꯪꯂꯥꯛꯄꯝ JDUꯗ ꯌꯥꯎꯈ꯭ꯔꯦ꯫ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯇꯤꯀꯦꯠ ꯍꯌꯦꯡ ꯂꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯗꯣꯔꯦꯟꯗ꯭ꯔꯣ꯫ 18 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ ꯊꯣꯡꯖꯨ ꯀꯦꯟꯗ꯭ꯔꯒꯤ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯗ ꯃꯤꯔꯦꯞ ꯑꯣꯏꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯕ ꯁꯪꯂꯥꯛꯄꯝ ꯄ꯭ꯔꯦꯁꯣꯖꯤꯠ ꯉꯁꯤ ꯖꯅꯇꯥ ꯗꯜ ꯌꯨꯅꯥꯏꯇꯦꯗꯇ ꯌꯥꯎꯈ꯭ꯔꯦ꯫ ꯄ꯭ꯔꯤ ꯕꯣꯔꯗꯀꯤ ꯃꯦꯊꯃꯦꯇꯤꯛꯁꯀꯤ ꯑꯦꯛꯖꯥꯝ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯑꯃꯗ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯤꯀꯣꯒꯅꯥꯏꯖ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯏꯝꯐꯥꯜ ꯃꯅꯤꯄꯨꯔꯅ ꯄꯥꯡꯊꯣꯛꯂꯤꯕ ꯄ꯭ꯔꯤ ꯕꯣꯔꯗ ꯑꯦꯛꯖꯥꯃꯤꯅꯦꯁꯟ 2022 ngarang saiset 18 panchayat ki pung 36 ki shutdown maram oiduna mathematics ki exam pangtho hogdaba member school singna lakleba February gi amada hana na pi ki ba pungpham ayok pung 12 dagi ani phawboda oina pangthoklagani haina All Manipur Recognized Private School Welfare Association gi Secretary N Joy Kumar na thadorok pachero lamana phongdorok le exam yahodaba member school sing association da pau pibiduna anoba question lobidana bakhangalak le suspension of operation da leiba ZRA gi kedar mari fare IGAR South ki makhada Loktak Battalion na aina thingkraba lalawlo ZRA gi kedar mari combined team na khulai ga kona na fare haide Assam Rifles tagi phangba paw amagi matungin na tha asigi tang kunga manga da akaknaba paw ama phangbadagi Assam Rifles amasung Manipur Police ki apunba team amana singnaba mafam singda operation sathaki ba operation adu da ZRA gi kedar mari adu phaba ngamkhibani haire faraba ZRA gi kedar mari adu suspension of operation da lairiba kanglup ni haiba khangba ngamkhre suspension of operation da lairiba lalawlup amagi kedar singna chana kanglon thugaiduna thabak tawbane makoidagi 9mm pistol ama kapa yariba nongmai maru taraga mapan phagat pangamlei faraba ZRA gi kedar mari adu khulaiga konana makha taba wahung pong chathanaba Surachanpur police ta sinakhre haide miyoi chamri ga yankhai ni thoi covid positive oire ama laikhidrei haukiba pung kun mari asida miyoi lisingama chama humudra ga ni thoi covid 19 test obada miyoi chamri yankhai ni thoi nauna covid-19 positive oikibaga loinana positivity rate chada 10.9 da leire haukiba pung kun mari asida laichat asina miyoi ama sian khre haina Manipur lenga ke health department ki report na haide positive oiraglaba sing asi tharaga apunba confirm case lak amaga lising kunthra gani thoi chama yankhai taruk su khre haukiba pung kun mari da laikhidraba miyoi adude Imphal West dagene miyoi asi tharaga hojik phawboda apunba laikhidaba masing lising ani ga kunthra ga taret su khre haide haukiba pung kun mari da miyoi chamari ga taret discharge tauke miyoi sing asi tharaga state asigi apunba miyoi lak amaga lising kun taruk chahum ga tara manga
recover taukhre recovery rate chada marfudra manga dasmik manga nipan yaure hauji active case lising ahum ga chanipan mari leire pung kun mari asida covid vaccine lising nipan ga chatruk marfudra mathoi kapkhe hauji Faobada state asigi apunba dose la kun mari lising hompu ga taret samnga ga kun taret asigi manungda ahanba dose ta lak tara mari lising manga ga chanipan kuntra ga mari amade ani suba dose ta lak tara ga lising kuntra ga mapan chatruk ka tara manga kapkhre precautionary dose ta lising kunithoi humbudra ga nipan kapkhe loinana haukiba pung kun mari da D5 oxygen cylinder chamri ga tara nithoi amade B5 oxygen marfudra ga mathoi manipur gi tongan balayeng sangsing da phangan khe paroi bada tabi di bapum namak pu thagat chari